Manipur Top Trending News na tungan ba reliable source hindi ko charga. Mata-matang di oiba maru oiba ipaw sing patukan kang hamjay. Pauda Manipurgi tanglaba sagol poni halaga semduna yothokpa yaure. LPG truck singi starting pai dabagi khongjang khandokre oil pump sing hanglagani ngasi tanker cham kuntrarom laglagani. Lema khongching mangi maina tumna thadokraba yum ahum gi mota anogba ahum sagani harambasu ani khaktamak saramle. Pung nifu gani fangi manungda blockade roshin handrabadi August 5 dagi total shutdown torgani. CBI na Anil gi matakta case lokatre. Manipur Youth Assembly pangtukna National Party sing tengmina na bawarep lokre. Assam da isaw mayak nadanaba IIT expat sing tanagadawi na local amadagi drug fare tainagi toong India despra sing na yaring na bufongdokre. Achapota halokpa sanapot khanawda pandunal sire amadi August 9 fawda lengana NRC gi pre-condition semdabadi August 8 gi ahing nongyadagi total shutdown torgani taragamari CSO paw santok na pijari ahan badi amna nungai tabu paw makatang hanga charake Manipur gi tanglaba sagol poni halaga sem saduna yothokpa yaure hari Manipur gi puwari ka sagon arapada natana tanglaba makal gi sagol orakliba poni bu sanabagi damak halaga sadong oni yonba orakliba singi matakta logi orba thabak sing lakhut kadabani haina pawmi sing dofongdokre Wildlife Protection Act makada sagol makal asi kuran ba amadi sadong oni thopagi thabak chathakliba sigi matakta mari lenaba singna akan bo taong lakhut pamthoi haina Manipur Horse Riding and Polo Association gi Secretary ke Danachandra na phongdorakre Wapam asi Manipur Pony and Polo Welfare Association Manipur Pony Owners amasung Pony ga mari lenaba tonga-tongan malub taruki maru oiba miyoi sing yauna Polo sanaroi singna saru yadru ngasi Press Club ta pangtupa pawgi mifum da mahna phongdokibani ke Danachandra hai puwari ga sagon narakliba sagol makal asi lengaki data amagi matung ina Manipur da lising ama hena khara hena lai hairi hairiba sagol sing asi huran kiba sing khaiduklagadi lising ama fadre miyoi khara na huralaga hala matungda sadong ono yothopagi tabak ama kana chathakliba si laibak thibani masigi matangda police ta report file tawkhre amasung atei wakat kyasu thagat khiba laikre hari tabak sing asi chathaklibasu police na nathaidu thamagi mami ama chauna tare hainasu mahana phungdor uduna poni yokhatnaba Save Manipur Save Polo amadi Save Pony haiduna laubagi mathakta campaign fawba chathakliba sigi wangthok lehkre maru oina sagol huranba amadi tanglaba samakal asibu sadong oina yonba chena miyoi taret leire haiduna police ta wakatkre makoi taret asi sagol asiga mari leinaba amadi association taret na pangthukpa tournament ta yawhandaba hainasu warip lore poni bu nungsiba amadi mapusingna atu matamda sanga yonpham singda sagol asigi sadong yonbra hai bedusu yengsilagani masida kanaguma singa sagol gi sadong yolamba tengnabadi kutakta logi mateng logduna akanba tabak paket kani hairi amoromda LPG truck singi starting pai dabagi khongjang handokre oil pump sing hanglagani ngasi truck chama kuntrarong laklagani hairi mamang thagi taraga mangada Manipur da petrol diesel kerosene amasung LPG pusilakliba truck singi association singna chief minister Y Khem Chanda numit adudagi horaga numit taraga mangani gi matam piduna Imphal Jiriba lambi national highway number kuntraga tareta security convoy nangak selabasu illegal oil ongda truck singdagi sel munbagi thabak chathan danaba memorandum ama pisin khrabasu lainga ki market dagi masigi damak mathau taba thabak sing lakolak tre haidina hokiba irai numitigi horaduna LPG truck ki association singna steering hill down strike sangsilakibadu khudaktagi handokle haina LPG truck association taragi mihut singna punna kuyek piba cherol amana phongdorakli amoromdana CBI na Anil gi mathakta case lokal hai Central Bureau of Investigation na Reliance Capital Limited RCL amasung masigi chairman oramba Anil mathakta Employees Providence Funds Organization EPFO gi lupa crore lising ama chani pantara taruk dasmik pungani thoi the chenaba fraud amaga mari lenana case ama register tawun lokotkhre panbe abadi agency isina Anil amasung mahaki Reliance Communications ki group company singi mathakta ejin homjen magi thabak chathar khibani Ministry of Welfare and Employment ki makhada lariba EPFO na file tarukpa complaint report amada yumfum oraduna case asi CBI na lakot kibani hari lemakong singmangi mayna tumna thadokhraba yum ahumgi mauta anawa yum ahum sagani hairabasu ani khaktamak saramle karigino mayam taminasi mamang thagi taraga mathoigi nungthil pobopta Imphal West ki sengmai PS na koliba lemakong singmang galaiba lanjena duna relief camp ta changja pamlo riba IDP singi yum taruk kuki lamen basina mai tharambada yum ahum na tumna chakhraga atopa yum ahum na ka hena amangata thoktabagi thokdok thokraba matungda sengmai assembly constituency gi MLA Aikham Dengkona mahaki maikidagi sel puthulaga tumna chakraba yum ahum gi mathakta anoba yum ahum saragani haiba phungdokrabasu ngasi phawdadi yum ani khaktamak saramle algo asi thokra matung mamang thagi tara khumdo yum midang pung 9 ga minute ama tarpada pawche asina MLA masaga telephone wari sanabada mai chakiba punna yum ahum ni harpaga loinana masi mota anoba yum ahum
mahak masagi maiketigi sel potokuna sagani haina phongdokibani MLA na phongdorpa wapum adusu pause sina miyam da report tawkrabani audosi tokiba numit henjilak paga loinana MLA gi maiketigi yum sanaba check nung amadi tengoi chingba yum sapam singda porakpa hore haibaga loinana sagat pasu hawpatagi ngasi pause sina sagani haikiba yum asi masing suna sabra anatagana yum kya sarbage habagi khongul liubada maina tuna sakraba yum gi manungda laitozum ongbi nuksitombi chahi yangkai mapuroiba laikiraba L ramegina foundation hoba loira matungda masing mathata paklang khabagi thabaksu tangkhai pankhit yauna mystery sina sagalamba thengnaki aduga laitozum sanathoi gi yumna chekna foundation hoba loiraga paklangi saruk hakutkadaba gi walamki amaromdana ngasi ekoina achapot sing chanariba angang singna pamna leinariba achapota hablakpa sanapot khanauda panduna sire heri haiba thawdu asi Bengaluru Karnataka gi Mysore district ta chahi manga na ngariba nupa macha ama urkwe haina khangnaba achapota hablakpa plastic bowl macha ama soibidagi yosin kiduna khanauda pankibidagi laikanaba ngamdana sire heri thawdu asina achapota hablakpa apikpa sanapot singna pikliwa angang singda khodong thiningai ohelak labra hangnati pung nifuga nipangi manungda blockade lotion handabadi August manga dagi total shutdown torgani hari local the best tawani haiba Kuki civil society organization working committee na hojik Kuki Jona Kundaba Husingda, Jana Takana Bayauna, Pochasing Pusilakota, Kanana. Chathariba blockade asipung nifuga nipangi manungda, Lotion Handabadi, Tasigi Mangadagi, total shutdown Konging Silagani Haina, Manipur Lenga section wa, Pungor Krehari, Committee Sina Maite Emasung, Tankol Sina Tunganba, of Marida Kuki Jogi area, Pusilakwa Pochasing Atimba Tamli, Haidesu Mara Circle. Amaromdana, August Nipan, Powder Lengana, NRCG, pre-condition, Sam Davadi, August Mapangi Ahing Nongyadigi, total shutdown Torgani Hari, Taragamari, CSO. Tha asigi nipan fawgi manungda Manipur lengang na NRC gi pre-condition ama sem namba thabak pakhlak tabadi matangi namit August mapan gi ahing nongyai gi Manipur pumbada total shutdown gi khongdong silagani haina taraga mari CSO ngai paki convener M santana phongdokre ngasi nungthil ka sampata leiba ipsa gi loisangda lup asina pangtupa pawgi mifumda wapum asi phongdolodona mahang na makhatana hai haukiba kumja 2022 23 amasung 24 da matam adugi chief minister na assembly da lauki warep sing kumja 2022 da Population Commission की दमक लौकिबा वारेप कुमजा 2023 दा NRC चना हनबगी लौकिबा resolution अमसुंग कुमजा 2024 दा अमुखना NRC चना हनगनी अपडेट तवनी हाइना लौकिबा assembly की वारेप सिंग थबक तो ऑनथोक तबदगी माइकता गवर्नर अमदी हौजिक लेरिबा चीफ मिनिस्टर अमसुंग होम मिनिस्टर गा उनदुना तंगनरपनी लुप असिगी मियुत सिंग दिल्ली दा चतुना लाइपा असिगी मकोक थोंग सिंगसु उनदुना वाई सनखरे हलकलब मतुंगदा होम डिपार्टमेंट सु वाई सनखी मणिपुर की मियामना पामलिबसी सेल्सियस का मरी लेना प्री कंडीशन थमनबा legal expert media gi editor sing amadi akhang ahi sing yauna lenga ki miyot singna khana si haiduna yana kibani lup taraga marina yana ba asidagi khongsing amata sangsindana le probu ngasi august ki nini chalak liba hauji phawda lenga na hiram asiga mari lena workshop seminar singba pangthuk lagani haibagi thorang torpa thengadri manipur gi tara ni suba assembly gi matamsu losilakadaba koidabani na maraksida nongjumi phum asi phomlabasu yaba session amani haibasi miyam nasu khangi Maramasina tha asigi tare phawda lengang na pikibu matam adu loigada banumit mangani tanga silak na tha asigi nipan phawgi manungda yana ki wahap sing thabak to ontok rabadi matagi numit ki ahing nongyai digi Manipur pumada total shutdown khongthang changsilagani hanasu laukokre video si pawda so kilang kibawa su mapigani channel si sibidina share amadi subscribe to video damo hani tan thar ko khondachari amadi makata nyan di se batagi manda ojigi